Brinda gi yumda thomjin khrei hayeng ayuk ki pung taraga ni thoi phawbagi manungda sengdokna ba matam tha khrei state asida thogli bairang asege haurakpa numit me ahumda Arambai Tengol na Torbung Gram Panchayat Maikayda leibang mitay singi yung may thaki hay ba wafam sing thaunaugzam Brinda na phongdoklui hay bagi wahawdang ngasi nung tilpung marirom tarakpadang Torbunggi miyam na yai school da leiba Brinda gi mayum da thomjin khrei khoi saung na raba miyam aduna thaunaugzam Brinda bu unaduna sengdok na bahay duna lakpadang mak mayum da leiram dabadagi yum gi mapan da leiba potsai khara amang ata thoalam ki hay reng loina na hayeng ayuke pung taraga ni thoi phawbagi manung da Brinda na miyam da sengdorok tarabade akan mamakha taba khongjang sing changsilakani haina khangalam ki haire panba yabade tha asigi saisat taraga mangada Torbung United Club na thaunaugzam Brinda na phongdokhiba wafam adugi matangda miyam khangna tha asigi taraga taret fawbagi manungda sengdokadabani haina khangan khi basu laikhrabane